Hadak Middle East lakiba ising ichaw nongi maramna ohenkiba ising ichaw se kayam sathibage. Hauji ka Saudi Arab, Oman, amadi UAE makoigi naton fawda ising lupsin kre FBI amasung masi kanghaudana nongchup lomdagi haigalakpa nong ase masi chumdagi tasilamrate hekta jabak oina cloud burst haidi amasung jabak oina hekta phudarakpani masi ge maramda Dubai gi city kaya Saudi Arab ki city kaya amadi Oman gi city kaya hekta tawthuduna chatkibani Oman nadi mi yamna siki amasung masi kayam sathiba ichaw no haibagi matangda matek amatang thamjage. Aduga hadaki khanghaudaba nongi maramna ohenba flat ase only Oman, Dubai amadi Saudi Arab tatanate somda Afghanistan amadi Pakistan dasu ni hairi amasung masigi maming Bikral hariba ising ichaw haina maming thuli hairi. Aduga source karana asumda report tawri madudi UAE gi mathakta lakiba nong masibu jabak oina phudar khibase masibu ekhogi nogi bomb haikre amasung masigi nogi bomb ase kanana tawhalakpano masibu mina tawriba artificial intelligence ki matengna hojikti technology si wanglabani na ekhogi ionosphere prithvi ki mathakta laikriba nong lakpham ionosphere haiba layer asida faw the scientist ki khut laire hairabani na UAE ase satina chawkhatle masi prithvi de yamna awang ba aduga cities amoy selakle business ki hub oi selakli masi amaktang luphan da yadi haiduna tawhalibra haina su question ka arise story but masi natural calamity oramgani Burj Khalifa ki sumang mangol yona lupkraba Dubai ki sex sing ki juba fa da chotpa makai luphan ki ba hojik Dubai ki city ka street ka sing ki barung de leini masi bu kari phibam do oikrise masi amna chor ba khandaringai oiba marubhumi da flat lakiba haibase thajadringai oidaba dugba case amadi hojik oirise Dubai da asumna hai Dubai gi handaki no se record breaking nisini Dubai gi history da makhoi mamana pokcharak ngai asigumna aduk sathiba nong sit amadi akhak orau ta khidri maudi khanghau dana heka Dubai city ase pumlup lup ki bani hojik Dubai gi streets khoding da jahaz thobi aba adugi mong dani ising laikrise makhoi gi gari sing tauthaki makhoi gi mi sing mathoram nai kide kai de chen gani kadai da lot kani haibagi phibam oiki kaino torikse praloi gi matam yoroklaba masigi condition asi oiki amoram da Oman dana khangau dana jam law chutharakpa amasung mafam kaya se hekta lupsen ki maramna mi sing asi tauthaki amasung kanbangam haudana mafam asida makoi helicopter Oman government na masigi aid pusilaktuna helicopter ama masigi rescue tawbaka ngamhauti amasung mi tara nipan mapan hekta siki amoram da Pakistan da su hairiba condition asigi mongda nong chutuna hekta ising ichaw thoki aduga hojik country ahumni Dubai, Oman amadi Pakistan same condition gi flat masi kanan ohelipano masi calamity ra natural calamity ra natraga man made la haiba wafam chita yam the question am arise story masi arai wanate aduga Pakistan da flat oibadi masi mahusha dagi makhoi da flat asum oidura laki masi no doubt maram di makhoi ase marubhumi gi laibak nate marubhumi lai makhoi gi Pakistan gi mafam khara da marubhumi lai no doubt adom da flat se oibanate but marubhumi oidaba mafam chomdani oirise aduga Oman amadi Dubai makoise marubhumi da lingkhat ki city ni marubhumi ni mafam kuding chatki hunda lengoi ngaktani masigi mafam sida asuk sathiba flat oirakhiba se masini yamna ngaknari base asumna hai Dubai da han takhiba no se 75 years asida aduk sathina takhidri 75 years mangda takhidabra madudi khangre but 75 years asigi manungda adukki matik nong takhidri aduga Dubai se nong chui aduga chahi amada chugadaba nong se nong mada hekta chusen kibani masiga loina makoi gi cities sing makoi gi malls sing makoi gi train station bus station hekta tauthoki bani amasung ising ichawoi tra pumlu eklopan kibani amrom the Dubai gi international airport maming jatra poni Dubai gi airport kaina masidagi makoi gi aeroplane runway dagi launch pop mi tobagi tamak ready da ngaiba masigi maraktagi runway ni yo mofam se ka samadra gumna turel apakpo gumna hekta ohen kibani amasung ising barakta plane jing thaudan salakpagi wani min se site to sinba ama mase upai lekhi da aeroplane gi ngak yauna hekta lupsin kibani ising na angakpagi phibam ni Dubai da handak oi kibase aduga Dubai asidi modern technology da yamna harau jariba amasung madu apply towa amati makoi aduga paisa su sentum su yam pai bani na makoi da koi artificial nong chuhan bagi system su lai ya sumsu Dubai Oman Saudi Arab asina chingwa mafom sing ase makoi gi marumi oi bani na masatina saba aduga yam satina
ꯁꯥꯔꯒꯗꯤ ꯃꯗꯨꯗ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯅꯣꯡ ꯆꯨꯍꯜꯂꯒ ꯃꯗꯨꯒꯤ ꯑꯁꯥꯕꯗꯣ ꯈꯔ ꯐꯥꯊꯅꯕ ꯏꯪꯊꯅꯕ ꯇꯧꯏ ꯍꯥꯏ ꯕꯠ ꯅꯍꯥꯟꯒꯤꯁꯤꯗꯤ ꯃꯤꯁꯤꯡꯅ ꯑꯍꯥꯟꯕ ꯈꯟꯅꯔꯝꯃꯤ ꯃꯁꯤ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯃꯇꯦꯡꯅ ꯗꯨꯕꯥꯏ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯌꯥꯝꯗ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯅꯣꯡ ꯂꯥꯛꯍꯜꯂꯤꯕ꯭ꯔꯥ ꯑꯗꯨꯕꯨ ꯅꯠꯇꯦ ꯃꯁꯤꯗꯤ ꯍꯟꯗꯛ ꯁꯥꯏꯀ꯭ꯂꯣꯟ ꯇꯥꯏꯞ ꯑꯃ ꯂꯥꯛꯈꯤ ꯃꯗꯨꯒꯤ ꯁꯥꯏꯠ ꯑꯃꯗꯒꯤ ꯐꯨꯊꯔꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯁꯥꯊꯤꯕ ꯐꯤꯕꯝꯒꯤ ꯐ꯭ꯂꯥꯠ ꯑꯃ ꯑꯣꯏꯈꯤ ꯗꯨꯕꯥꯏꯗꯗꯤ ꯃꯤ ꯁꯤ ꯍꯥꯏꯕꯒꯤ ꯋꯥ ꯇꯥꯗꯦ ꯕꯠ ꯑꯣꯃꯥꯟꯗꯗꯤ ꯁꯥꯊꯤꯈ꯭ꯔꯦ ꯑꯣꯃꯥꯟꯗꯗꯤ ꯍꯦꯛꯇ ꯂꯥꯛꯄ ꯅꯣꯡ ꯑꯁꯦ ꯍꯦꯛꯇ ꯆꯕꯥꯛ ꯑꯣꯏꯅ ꯍꯦꯛꯇ ꯀꯥꯏꯔꯒ ꯐꯨꯊꯔꯛꯄ ꯃꯁꯤꯗ ꯃꯤ ꯌꯥꯝ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯤ ꯍꯧꯈꯤꯕ 75 80 ꯑꯣꯔ 100 ꯏꯌꯔꯁꯀꯤ ꯃꯅꯨꯡꯗ ꯑꯁꯤꯒꯨꯝꯕ ꯃꯣꯟꯁꯨꯟ ꯑꯁꯤꯒꯨꯝꯕ ꯅꯣꯡ ꯆꯨꯕꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤ ꯑꯣꯏꯈꯤꯗ꯭ꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯤꯅꯔꯦ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯊꯥꯖꯕꯅꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯃꯔꯨꯚꯨꯃꯤꯗ ꯅꯣꯡꯂꯥꯡ ꯌꯥꯝꯅ ꯐꯖꯅ ꯆꯨꯊꯔꯛꯄ ꯑꯃꯗꯤ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯃꯁꯤꯗ ꯃꯣꯟꯁꯨꯟ ꯆꯦꯟꯖ ꯑꯣꯏꯔꯛꯄ ꯋꯦꯗꯔ ꯆꯦꯟꯖ ꯑꯣꯏꯔꯛꯄꯁꯦ ꯃꯁꯤ ꯄ꯭ꯔꯂꯣꯏꯒꯤ ꯑꯦꯟ ꯑꯣꯐ ꯗ ꯇꯥꯏꯝꯒꯤ ꯃꯇꯝ ꯅꯛꯂꯛꯄꯅ ꯇꯧꯕꯅꯤ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯊꯥꯖꯕ ꯑꯃꯁꯨ ꯂꯩꯔꯤ ꯁꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯕꯠ ꯅꯍꯥꯟꯒꯤ ꯑꯣꯃꯥꯟꯒꯤ ꯁꯥꯎꯗꯤ ꯑꯔꯕꯀꯤ ꯅꯣꯡ ꯑꯁꯦ ꯁꯥꯊꯤꯕ ꯑꯃ ꯑꯣꯏꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯃꯤꯄꯥꯏꯅꯈ꯭ꯔꯦ